Office-tani, ibochawbudo table mathakta leiriba laptop to hanglaka, handak inaw nongna semba hugadaba Lamyanba MG map to yengli. Talaktuda attendant staff nupi ama, timing icha chadana coffee cup ama pairaga changli. Attendant nupi to mawni, macha leiri, wang chawi, masakti sakchaw mai zawni. Yengbada kantha karemni, nungsi lekho leiti. Attendant ni haizabay wani, oiriba condition dudi lore amuk toiba, mai tari. Seliba dress to so, lebaki saknaiba nupi ama na bhaw seloy. Kama hena lauriba mamit ani to yengbada akiba poi. Laukraba mamit ani to da amuba kajal do kutum muk thana yegli. Pisum do so musimuna paktak na yegli. Chimbal da sangliba lipstick to di haidana kanadri. Ida ki suhena ngana sangni. Nungti ki loina ba miyoi singna di kay shukhanda bayay. Hamu di. Adung khangani adubu nupi do nonga phadugo ba mina di hek yengbada aki tu zumba madi hangoy pa pokani. Magi kuchudo kahena murubabudi nati adubo hena ngauning bana. Mamay mamito laiman kay liksiliba teksiliba angakpani. Sungpa phazaroy taba masaktuda liksin baga teksin baga hotnabada wazaraba nubini. Angakpani miyoyba mausa lainabina khudol tambiraklaba isagi aseng masaktambo manghanjaraduna khuchem phazanaba hotnabada changliba manghaliba matam pamuba leiti. Adubo kainabu mayik mangba hunabra phana yeksin teshilabaso arauba mamit ani tudi adumak lauri kusemna manganba ngamde masadi sathina nali nupido adubu nali bado mapan thongi kuyum dudara thamoi dudi yaudabra haibado makhata ni yengsi asama gi makhadani mana ka mahena nali basiso adubu karamba asano mana sagali base yengkise dumak karamba asadano haiba attendant nupido coffee cup to mapairaga nomi ibo chobuna leiriba room duda changlai ibo chobudu changlai ba nupi duda hanne yenglakte map to the yenglaga nongna semba hogadoriba lambi dugi area square feet to mangda leiriba laptop to da yam kupthana yenglaga lei nupi do ibo chobugi na kanoirapna khare chathoga lepi ngakta mamito ibo chobudi yenglaga lei aduga yam chinglembagi mongda sayep ibo chobudu khonjel da mamai do fat yengkali adubu lepami ba nupi do ubuda ibo chobudu tinhaure masado haina tabana loiri hanadagi sunupi ibo chobana kaya hainade Mada sunade nupi kudimak ibo chobana yam ikai hangoina loine mache machal mamagumna loinabani adubu attendant nupi simadi mana su ahinadri nupi sigi meeting nai sajali chat mana hainadaba haibado oire adubu makhata ba staff ni officer moina makhata ba staff amada thambam thokpa bewardu de damak thami bhartiya kari lere sahib ki coffee pujarakpani coffee se thakpiu sahib asi haraga coffee cup do table mathak to thami Table mathakta lariba coffee cup to muni yenglaga sakti gengi. Timing di am chadre party na torkli mongsi. Ibo chobudo lunch charaga officer pada ngairi bani. Laptop to hanglaga thabak hobuda ngairi ba tanjani. Tanja sida party na coffee puraga changlak pada. Ibo chobudo timing chade haiduna chaiba yarabani. Adubu nupi bu yamna ikai khumnaba misaka moibana. Nupi angangda kahena wangang manung mata haide. Tanjana yadadana nupi da akan ba khonchijina bagi tanjala abaso. Fazaba wahi wata sizinaduna yam nanba wahina ikaiba pibe bochobani tabada nungairoi taba athiba wahi didi ma sizinade tanja chaduna coffee puraklibado saurubadi layatana nokningmana lori bhatiye nangi coffee se khara advance mandro yumdagi hawba mathel kaya ma phulda jasalaga office la ise pukse pik thali coffee ga changloida coffee de oren break timing doina thakki ibo chobugi wadada bati khradi kai adubu mamai kan khrabanu pini Saifna coffee am pamjabatuda thaning namgadrana adum puzaraba Hadakti ibo chobudo sora sangma mohondoi aduga phamliba chair da masado pulab oina nga tharaga pairiba pendo leidena sani Badiya nangse office da thabak toriba ai khata ba staff ni officer amana masagi any problem ama leiba matamda makhata ba staff singda inform torokani masi office ki rule sigi wangmada khata ba staff amana aigi problem da aigi da care lohon bai pamde madu office ki rule gi wangmadani nasana sana so employee mani khana nathau masa khangna thabak taw nasagi na thawundo ga officer amagi chaba thakwa pana duna leiba tarabadi nangi mingjet phajaroi mafam se office ki rule ngakna thabak taw gadabani lunch ogera coffee boy gera madu gi so timing lei lunch timing haiduna break period se staff khuding makini masi rule ni chaning ba thakning ba leirabaso matam chan hairakani office ke rule di ngangna chasi staff amoina ko ibo chobugi wahi da party sathi ni kai
Magi asumna amukta ikaiba phawkhidri. Ikaiba henmanbana mamaidona kapa phawngamdri. Barty, huzikan noi sahibse yam busy oi. Maramdi National Highway 37 Imphal Jiribam lambise inau nongna semba hounanaba Works Minister na order thokre. Semba hounaba work charge sinani. Aduna igi side gisu athubu matamda lambise semba hounabagi ayabado contractor singna pigadabani. Lambise semba hounaba aise huzikan thabak yam chili. Manungi mapangi ayaba yaudanaso hekta hoba yaba natedo. Asoiba khajitang hek laikhibaga engineer sing phadok phajin yam luri na tawrise. Thabak sune athubada houdaba yadabani. Problem mayam ama solve tawna khonabada matha sokra sab. Timing se yamna su busy oi. Aduna any condition da kanaguma moigera staff sing boigera aigi office timing da disturb to honinde. Si hai dana warung na badiya de ko. Any problem ama ler padar baso aina koi inform torke. Barty do ibo chawbugi handaki wai sina sum lepsalaga leibadi yadre. Sorry sahib, ai matungda lunch timing ka henjare coffee se puthok jarage. Puro nang thajarul. Barty do table mathakta leiba coffee cup to lauraga yam ikai ne thokre. Ibo chawbudi Barty na thokibado hane yenglude mathauda mai onsinkhre. Barty coffee cup to paidina staff room da changli. Pairiba coffee cup to room dugi mapanda leiba thongna ohobaduda laktana langthokre. Leiriba chair amada yam sauna mu phamthare. Ibo chawbuna ngasi Barty bu coffee cup amagi damak yam nana ikaiba pikre. Masi khalubada Barty saubana mai hore. Hek yengbada hainadaba poklaba masakto mai hauna saurabadadi yengbada akiba pokwa sakta mamasu ori. I munganglaba mamit aniduna ayengba mada sangtoklaga yenglaga leiribadobada akiba supokani. Barty office attendant oina leibani. Mana office da hek join tarokpa matamdudagi hauraga ngasi phawbusida chief engineer ibo chawbabu mana mitatuna labani. Kanada su phongdokhibadi leite. Magi thamoi nungduda lona lalaga thamlakpani. Office timing ayambada Barty ibo chawbagi manak nangna bukhane. Adubu ibo chawbana office da mathau tawriba nupi staff singbo yam ikai hangoina loinaba madi office ki problem natana atopa maramgidi staff masenda interest hoina leirudabana. Barty ni ibo chawbagi maphamda ka hena khuthingjaloba ngamde leiri. Adubu Barty gi thamoinadi ibo chawbabu nongmata oirso magi oige khankibani. Aduna hotnabadi lepte. Yam nakna loina salaga tanja phangbada crime ama thokalaga ibo chawbabu magi ohewa haibase Barty gi oiridaba achepa phiremni. Ngasi ibo chawbana mabu yam nana ikaiga pikibasida Barty satini ikaiba phawkhibani. I karabu mamit aniduna yamna khani yengli. Mayado kakak siksinaraga khutum chena paisili. Akhaba minokama noklaga ibo chawbabu yam thina yekre. Engineer sahib atuk napal chawba. Officer amani haibagi napal na nasada yongkhiduna Barty budi sahib na sakhangra male. Sahib Barty kanano haibado soidena khangangani. Office da gate floor da leiba staff ni haiduna sahib na ibu yam jamna khalamani. Adubu karama misak no haibase khangna ko mikuptadi engineer sahib di Barty gi khudda. Barty do yam penjaba minok amano lei. Yar aigi nuksiba lemna mangpa khakyar. Barty na sahibu nuksiba aremba thanba yar. Lawgani soidana lawgani. Nangi nuksiba ikut magna nafamdagi mullaga lawgani. Nongma soidana. Kari silaitaba coffee cup amada Barty na kungwam handokadaba leiti. Hena dum changsilakani. Changsinba bu leptraba nongmadi soidani yawgani. Sahib matamdo ngaibi soidani yawrakani. Matamdo one day sungsoi soidana. Asumna Barty do ibo chawbabu magi khubam nungda thamlage khana mikupsidagi Barty gi plan hokre. Barty kanano karamba nupino haiba khanglakwa mikuptadi akiba bokani. Angakwa makhal amagi nupini. Saklon yami. Office da attendant amoina icham chamna uhanbani. Adubu manungdadi magi saklon paklaba samudrai paktagi sena pakchawi. Malaya 7 months suzalakle. Masana lingam sangamdre. Sanahal bigay bo chawbaga punna phaminaraga Malaya gi matangda wari sanari. Achawba imawse thayam salabanina isaga imoga mathakta leibase ima pakhali. Numit aphaba malairaga ne makhada oina ne leinaba taw. Imagi tumpham kasiga thangnana leiriba kasida oina imawna mamai mamit pangdri phawti leiminaro. Masaga lumsalakpane imawna matoka toka sin tawbase ima pakhaline. Khujin khunan thokta tusin khochilo aikhoidani mangjadawrise. Haujiktine imawse yam cheksindaba yadabani. Hoima imana sina phai habado adum tawbiu. Hoi
Ima numit afaba ma yenglage aduga thangnaba kasida leinaba tawro famungdi isana hane hiblamba famungdo oina thangjelasi matam khara khakini da huina leigadaba nate kagi pochei singsidi machi lenglagumsi hoima Sanahal biga memchaga akaskana thangnaba kaduda malaya ge bochobaga leinaba kado masana na semkhre afaba tanaba wainadaba numit ama yenglaga kadu hungjinkre Malayado mamakada leirabanina kharedi safare mathakta kasu kasin tawbada malayado yam warabani adubo mamakada oina leirabanina masado yam safe oina leire nungthil pung ani adwaini malaya matomta yumduda leirise Sanahal biga memchagaso lekai dugi leitaba mayawbadagi asiba hangbu chakhi mathanta leibaduda masado tafung khangda phamungda hiplaga magi phone duda isai tari matam amagi isai ariba khallaga sum taraga leibani adubu matam amada yam khoidana tanakhiba isai ama hek tauri malaya isai do yam khoidana tari Malaya isai do tarubadagi magi thamoi do kainoma tawkhre matik ama taraba matung phone do fat muthali mikup sida mapam lamdam do khangni ningsing ai mana hujikyam nungsira isi magi mamaga mabung atombaga balem gani mamaga mabunga ningsing lubada magi thamoi bu bangam laktre hibna mamitagi mapi matum sinthare tarakli ba mapi duna mana khangni ba mondo ichochole hiblam badagi nakana mada cheplaga yam tamna hogolaga Hamung mayai duda makung sangna tingthoga masado monda nga tharaga phami phamna phone du yawriba mamaga maga kaminaba photo du yenglaga khonjal thokna kaple ma nangna chabu nuksidrabo asukui bise nongmatasu achaki khongole birakte na chabu kaktholake khalabro ima nangna chabu kakthokpa ngamladro ima uda bakuire chi phajalakli nangi na cha tombi malaya ngasini mama hoiga dawre Kasina jana mama hoiga dawrba mikup sidati ima bu yam ningsinglai ima bu yam oninge ima na cha mu kana uba phangleroidro ima udana leibuse na cha yang wai na cha bu punsi chupa ithoklake khallabro ima Malaya do kaple yam pena kaple kappa yaba kapla matung phamungdagi tamna kumtharaga kadudagi tabli thorei aduga stair ado tamna kakhalei Yumgi terrace mathaktuda mamaido mapam lamdam awang lomda olaga masado lengam sangam dana lepi mapam lamdangi chingya tamya uragi upal wapal lamna uribado terrace mathaktudagi mamit kuptani yengli mari sulepa leitana sinthari kumgi nongna imai jona patharakpakum atada kham leita patharakli ibo chawbuki khutchangna saba wanglaba building dugi mathaktuda lepaga pirangtana thumalaba mamit aniduna Tamna uriba mapam lamdambo yam nungsina yenglaga leire mapam lamdam lamlen lamnung simabu urubada laibak thirabi mapam lamdamna inthokpirabi ningol oibi malayado wanglaba building adudagi mapam lamdam onduna ngasidi pena kapchari ningol oibi singna punsida ipam lamdam haibase thawai wijabani ningol singi mapamda mapam lamdam ne bu hairabadi nungsidaba mata leite ipam lamdang lamnungsi Wa ure wanungsi ure unungsi masak udre lengamde mapau tadre nungoli haibadi ningol oibi singi maphamdadi mapam lamdam haibase yamna nungsijabani ipam lamdam ne bu hairabadi ningol singi thamoida hauriba uri upal phawba nungsijai chadhauriba lekhom thokhauba khonglambi machado phawba yamna nungsijai mapam lamdamgi mama mapa mabung mapa singi awa nungai mapau tadrabaso leita phom khangjadi wajaido Masak udre leiba ngamjadi ujaba phangjaba mikuptana haraujai maithong makalamjai masini Ningol oibi singa mapa mamdanga leinaba mari adubu mapung mapa mana ma oibi singnadi Ningol oibi singi damakta wajaramgadra mipai jaramgadra wajaragana karigi Ningol oibi mana ina malekai hairiba mipai jaragana karigino ibung kairoi hairiba simasu hairi Ningol oibi mana imai pa leitrabadi Ningol oibi aikhoigidi loire changpham leitre haidana Masina kariki hairiba mabung singna machalbu nuksibagira natragana mapa singna machebo mama mokni khanbagira masibu hongna sara mapam lamdamna inthokpirabi malayado mabung singbu
Magi thamoidunadi sathina penjadre. Aibu kari ki thokpibano. Aise nakhoi gi natabro. Narem khaki na chal natabro. Ima pabungi asingma macha natabro. Natragana aise kanano. Ayup machar. Aige pari saman kanano. Aige asengba ibungu pa kanano. Akhoi na aige asengba ima ipa. Ibungu pa oire kana aibu kari ki inthoga thambiriba. Ithokpa haibasina macha mabung amadi mama machani ki marakta leinariba marisigi wahan thokla. Asam namagi thamoido pakhum phangnaroidaba wahang chama chamani hangliba. Hangliba wahangi pakhumde Malayagi mafamda pibinaba leite. Ibo chobudo office gi halakpani. Magi kada changlakpada Malayadi leiramdri. Nungtigi ibo chobuna office gi halakpase magi Malayabu mabu ikang kanglaga phamungda hiblaga nongmi mabu halakpa ngaijarambani. Adubu ngasidi Malayadu leiramdri. Mana wana halakpada Malayana nongmi hiblaga leirambado awabaga loina kukchabani. Chaurba kado magi Malayagi inging laubi maithungdana pik thalanboi khanjabani. Adubu ngasidi Malaya leiramdabududa kado ihang hanglaboi khali. Masado swailoba phaurai. Mamituna kado gi akoibada leidani yengi. Adubu leibu udabaduda ibo sabudu sauningi. Kadai chakrajano torisibo amuk leiramdribasi. Ima su leibude kadai da chanagrasano kitchen daga leijalo. Ibo chabudo mapiga hongda khunguptuga kitchen room da tahata amulai. Adubu kitchen da su leiramdri. Leiriba kasingduda changdana bathroom toilet mathang yengi. Leibu udabaduda mathak room da mo gam kakhalei. Mamani na hana leiramba kada changlage haidani yengi. Kado da su leiramdi. Ibo chabudo ipai haudori. Malaya he udabada ibo chabusi ipai hekta hubani. Office timing da so Malayagi masak udrabaso khonjel di tanaba adum honi. Office ki phana jinba thabak leirabaso phone gi Malayagi khonjel tanaba nakongda earpiece langsilaga dum lei. Magi Malaya do phone da wadum nganghali. Office hour loidribo phone da line dum lei. Malayagi piktak tobo khonjel duna tamchau na hanjin adum kahongani. Aduga khonjel do taraga office ke ruba thabagama success oina bo honi. Adubu masak udrabaso khonjel da oirabaso Tadrabadi Labangam Drabanupado, Mikupsida, Ipai Tibaide. Kadudagi Prabab Tulaga, Balcony Laribada Yengi, Adobe Buchoba, Lawai Paracum Pamtari. Poketagi phone to Loktoga, Malayagi number to the call tawi, Adubu Pai Collecting. Phone dong aside, Malayana Isay Taramlaga, Mon Mea to the Tanamlaga, Amuktoki Bani. Buchoba Fugolaga, Teres Matakam Kakali, Adubu Ure, Magi Malayana, Mamai Wawang Olaga, Mapam Dambo to min lip like a lady bado. Adubada ibo chobudi thara khungale thajarudi masa phawa lingam sangam da bimana asawang wasida karam gani haibadi kamaina kaidoba karam libano khalubada masa du humang kai prabab changsilaga magi Malayabo tunglomdagi khangkon konsinbi Malaya su khangi tumlongdagi mabu kola ibado magi tamchongni haiba adubu mamai du leselakti